ngasi phong ki batuan tuan ba manipuri si phong sing digi maroi bi ipok sing myam na thamjagi ahan bada pawningkol poksi digi lokusaraga manipur olympic games 2022 ngasi governor amadi minister na haudokre manipur olympic games 2022 hauno bi matung ina manipur gi governor laganesan amadi manipur gi minister en bere na ngasi mapal kangjebung haudokre manipur olympic association na mamang sai digi hauna pangthok tuna lako manipur olympic games 2022 ngasi digi hauduna tha sigi kuntra phawo tuan tuan ba discipline kuntra da site yel kumalampak sports complex mapal kangjebung hapta kangjebung indoor hall dm university officer club lamphel takmu water sports complex bisnupur imphal east ki singarel tezpur yai school gopal dev kangsang singjamai kangsang Brahmapur Nahabam Basket Court IGR Shot Mantripkhini AST Anthony School Singmairong Mengphal Hairok Thawbal Site ASTC Kumalampak amadi Wushu Training Hall Kumalampak ta pangthokadori tuan makhal mathel gi cultural program ga loinana haudok liba ni supu manipur olympic games asi manipur gi district taraga taruk ki sanaroi singsunga si haudok gi mapung oiba thoram da saru yakhi ngasi haudok gi thoram da saru gyari ba sanaroi singi contingent gi mass pass ki salute manipur governor na okhi panmaya sports ki power house ne haina ri manipur na olympics game amadi tuan national amadi international competition sing de saru gyaduna lebak sigi mingsat purakpa athlete kya puthokpa lepthri kumja english singa magasani pan marfuga marigi olympics ta p nilakamal na hockey machine the india team gi goalkeeper oina saru gya khiba ahanba manipur athlete am oiki hainasu pawsna makhatana phongdorakli atopa pawmana Leingak ki thabak tawri haina sakthok tuna sana gi lik asaw siduna leibana matik saba mi kauroi su Students Unions of Kanglaipak sukna sangchilakpa mating leiba mahairoi puthoklasi haiba academic campaign gi manungsana mahairoi sangsingda satuna hakthengna mahairoi sing amadi oja sing unaduna hena phaba mahairoi sing puthokpa ngamna ba madi mahairoi singda thengnari bu khudong sada ba sing hakthengna satuna yengsin ba horaga ni haina suki HRD secretary Gyangar namai rakpam na khuyek pi duna thadorak pa sirol aman hairi sirol aduna makhata na hai yengsin kongsada sida maru oina Leingak ki mai loisang singda thengnari bu khudong sada ba sing yengsin gani sali ba sai khara sida Leingak ki mai loisang singa si khara khajik phagala basu private school singa yengna badadi aduki matik sonthana leiba miyam na uri Leingak ki school khara natana ayambi school yenglu ba hiramda asoiba award pana pik thalibani adubo lairik laisu adum phaba hona janingba mahiroi kyamasu sonthare hairiba Leingak ki school singna tamlibani Leingak ki mai loisang singi oja singnasu singnaba magaloina school singi mai pubirakna bagi thauna laina honaba mathau tarabra khanjai private school ayamana sai khudingi 80% 90% 100% pass percentage yauna lobang amlaga government na matik sare haina khallaba oja singna Oza oibiriba school na 40%, 50%, 60% pass percentage taure haina po haiba ngamdabasi ta sengna khalurabadi ikaipam thui Oza gi sinpham natana mathau masak khangdaba Leingak ki thabak taure haina sakthoktu isa gi iranithum tungshindunu miyamna matik saba mini khanaba yum saw na saduna kar thauduna sanagi lik asau siduna leibana matik saba mi kaurai Pangliba tolop ka sanana thabak tawiduna isa na pairiba thabak hena mai pakna ba hona duna afaba thabak kya tawiyu mingsat kya purakna ba hona biyu sengsa gring amana sengkok ama mangthu I haiba dugum mathau masak khangna thabak tawriba oja singbusu makhoi khara sina maram oiraga lebak miyam lana unana ba masak ama oirakle hairi maru oina oza haiba sinpham asida aduki matik miyamna ikai khumnariba sinpham amani miyoibagi punsibu sembiriba human engineering haina hainaribani asuk phajakraba miyoiba mana hekta phangma ngamloidaba sinpham asigi magun mangdanaba oza singsu thabak phajana tawinaba kanglaipa asigi mahairoi loop students unions of kanglaipa nasu haidi Leingak ki school khara da matam sana oza laktaba madi ngana laklabasu isagi class loire haidunu suti thadringai da hankibagi satnabi si tawbigano isana pairiba sinpham adugi magun manghanbigano private school singi ozana hendokna phai haibadi nati adubu challenging oiba school gi mingsat puraktaba yade khana tolop pikna sarabasu mathau masakhangna tawbudi private school singi oza singi yamna heli Leingak ki school singi principal singnasu hena kupna mairoi sing senabi badawna hanadagi hena oza singbu senabagi mathau tarakle
matam chana laktaba matam sadana hankiba oza singde action lokhatpiu oza principal sing apaba thabak toba matamda oza gi tungna kanglai pa asigi mairoi lup students unions of kanglai pa nasu matam supada lepsagani amadi Leingak nasu athuba matamda oza sing sang nain school kari bra khangnaba oza singi photo school thetpagi mathakta biometric attendance sing su athuba thambiduna education sector da ahenwa miyeng sangbiu school singi oza singna imung manung khudong sadaba tuition chatpa ngamdana Lairiba mairoi sing asibu tuition khara chatlabadi hiena school gi mingsat purakani haina khanbirabasu sukna angama mateng mairoi sing gidamak pangjage hauji su class 10 thagataba mairoi sing gi foundation course ama suk head office ta pangthoklibani masida mairoi sing digi lupa ama phawlogduna matik chaba oza tara khangalaga mairoi sing bu takpi tambiri masida thenglabusu thengna hona janingba mairoi leirabadi paw phopirakpa yagani amadi foundation course loibaga revision course amuk pangthok sagadabani hairiba coaching asida Leingak ki mailoi sangsingda tamliba mairoi singde hena khudong chabasu piribani yengsin kongsat asigi manungsana private school singi maruoina infrastructure free structure hostel gi phibam sing yengsilagane amadi private school oirabasu mairoi singda kari khudong chadaba thengnari haiba khanaduna sukna angama mateng pangnabagidama mairoi singga so haktengnana unaduna wari sanagane amadi oja singna unaduna hena phaba mairoi sing ama oinabagi matangdasu khanaduna sukna su pangba ngamba mateng pangani harihen su pawksida phungdorakli atoba pawmadana regular tahankhraba oza lising ahumga samriga marfuna Leingak ki selary Louroi hairi HSA amadi ramsa haina khangnaramba oza lising ahumga samriga marfubu Manipur Leingak ki department education is regular ohelagani haina cabinet ayawa pikraba sing tha mapalom tolop amata phangdabaga loinana promotion gi khudong chaba pidana lakhibani Manipur Leingak ki cabinet decision hairiba oza sing asi integrated teacher oina punsin khrabasu nauna oza sing asigi anawa head of account amada salary pigani haina tholiba order asiyaba ngamloi han all integrated teachers association of pndaba phungdorakli Manipur press kaptanga si pangtokiba pawgi mifam amada association asigi president nongmaithem Prakash Chandra na haikibada regular post hapkhraba oza singbu category ani khaidoktuna manadaba makhalgi tolop pigani haibasi association asida yawriba oza sing yaba ngamloi hansu pawsna phungdokhi Atoba pawmadana drive sathaduna yungau liter sanirom mangankre kadana lamdam sidigi mayai kaba chinjak maru pangna muthanaba sangchilakpa tongan khongjangi saruk ama oina ngara nungthil pung ohumlom taba matamda Imphal East ki sangakpham bazar amasum koirengai bazar sa hotel hangwa mafam singda kada amasum nongpok Leingak apun manupi lup ki tim amana satakhiba drive ta yungau liter sanirom phagatuna mangankre phagalaba yungau sing adu sangakpham bazar haidoktuna mangankhi dry state oiriba lamdam asida athingwa mata leitabagumna yu marang kaina phangli adubu state Leingak amadi state ki missionary singna yu thingnaba hotnabagi mahutta yu thingba ngamdrabanina legalization tawbana phagani amasum yu legalization tawgani haiba wafam phongdokpa selebak thibani hiram asida miyam saruk yaduna tare tara thona khana hobana khunai sigi tungi afabu oigani hanisu pawsina makhatana su phongdorakli Makasa tharakpoina kanglai pakki maila news te topa maroiba pawkhara mayamna thamjagi Buddha Chandra Maharaj na singkhatkiba phiral adu anti national oiba mawngda puthoraklabadi phiral gi magun manglakani ningthau sanajawba British ki makutegi ningtamba phanglaba matung kumja English ngama samapan nifuga ki ngasigi numita matamdugi ningthau Buddha Chandra Maharaj na singkhatkiba phiral asi anti national oiba mawngda puthoknaba Honaraglabadi phiral gi magun manglakani haina Rajya Sabha gi member Manipur gi ningthau sanajawala sembana phungdokre wafam asing asi humdraga taruk subo laining ngak sienwa numit amasum thawan gi kunga mapanipan malem paphan singkhatpaga mari lainana kangla laifam lena pangthokpa thoram amada ningthau sanajawala sembana phungdokhibani Kangla phamthau humpuga mari semgat lup amadi Indigenous Youth Association of Kanglai Pakna sinduna pangthokiba thoram madura ningthau sanajawba laishembagi laishemana hai ngasi thawan gi kunga mapani panba numit asida matamadugi ningthau Buddha Chandra British ki makutagi ningtamba phangle haiduna malem paphan gi phiral singatki loinana hairiba numit asida lamdam asigi miyamda wafam kya su lautokhi wafam singadugi manung lamdam sida khunda minariba kanglup furup singna mana pamjaba laining laisonda hanjinba yaragani masida kanamatigi ayat apan lairaroi aikhoi masel gi marakta lairamba
amang asing khaidana sa manaba thak amada leminaragani singtam khaibung tanaduna sokna samnaba yaramdaba singadugi pal thugaiduna sarau muraunaba yaragani loinana ikhoigi irol yekna ibesing phongduna puthokpa yaramdaba singadu ayaba pire haibana singba wafam singasini ningthona makatana hai furubasina mating thokna hingbada sagonagadaba kaya namsinduna thamlamba singadu hairiba ngasigi numit hawan gi kunga mapani panba sidigi ayaba piduna kangkhong sairamba lamdamasi na hounana semga sagatpa ngamlakhibani Numaizing numit khuding gi ayuk pung 12 gi nungthil pung 2 phawba nat amadi laining laishon gi matang miyamna tananingba masum pautak pining mulairagadi sana kunungda lakpiyu masida lamdamasigi nat amasum sanabi gi yokhat papam mipung khudimangna saruk yabirabadi aikhoi gi asengba saktamadu sagatpada hena masak thokani aikhoi amata oina punchinduna nat amasum sanabi kanwada thaudang lominasi haibu wafam ningthau sana jawba laisimana makatana phungdokhi Atopa Paumadana, Seminist and Berena, Kokomi Amadi, UNC Lusing Bisinga Paminaduna Warisanakre, Nasi Manipurgi Seminist and Berena, Sierra Duna, Minister Secretariat, Coordinating Committee on Manipur Integrity, Kokomi Amadi, United Naga Council, UNC Lusing Bisinga Puna Paminaduna Warisanakre. Warisana Baduna Manipur Yuena Tungan sector, Leingak Nasako Torangi Tabak by Kalakoda Asaba, Civil Society, Organization ama oiriba kokomi amadi UNC gi maikedi Manipur Leingak ki mapamda matamatam gueba idea sing share tawduna sako thorangi thabak sing mapung phana paikhatpa ngamnabagi matangda maru oina khanaki ngasigi khana nainaba mi phamadura Manipur Leingak na Manipur gi tampa amasum singi lamda paikhalakliba chawka thorangi thabak sing mapung phana pangthoknaba civil society organization singdagi Leingak ta mating pangnaba madi Leingak ki maikedi gi su civil society organization sing gi apam amasum maram chaba thabak pangthoknaba khana naina khisu hairi amaromdana nungsikhraba mama mapabu hana yingbidraba pijaningdraba maramdam amadi mazati nungsiba haunade Jaisandra angang ama siemba haibisi kunai ama siemani mama mapa oibisingna macha singbu asumba lambi puduna afaba lamsa sajat tambiduna angang singbu siemba matamda mapangal kanba Manipur ama siemba ngamani nungsikhraba mama mapabu hana yingbidana pijaningdraga maki maramdam amadi mazati nungsiba haunade haina UCM gi president Jaichandra Konthaujamna phungdokre wafam asingasi UCM na sinduna lamsang laikai community hall pangthokiba nomi goeba farmers training program on rejuvenation of farms economy and distribution of urea and rabi crops program na sipkes ki worol piraduna phungdokibani mangna makatana phungdokibadi malemda leba mipum khudima amana amabu mateng pangnai loinana matau tambiki sana pilai ngasi hawalagiba naharol singna nomagi manungda minute taradang oirabasu maramdam nungsibagi mazati nungsibagi wakhalon khanma tangai fadi loinana youth singna matam punamakta afaba chinjak chaba afaba wakhal khanba madi afaba thabak thoram tawraba matamda mapangal kanba iramdam ama hoigani mangna hai lamdam asida mama mapabu luna tawdaba mama na thatara napuraga piklingaidigi chawraklaba fawba pizza pithak tawduna chawraklaga lairik laisu tamba loiraba matamda asoba officer oiraba matungda aduk nungsikhraba mama mapabu yingbidana pizza ningdraga maki maramdam amadi mazati nungsiba hunati maram aduna angang sema matamda lamsa sajat amadi sanakanglon yauna oza singmadi mama mapa oibisingna semliba masadu maramdam nungsiba mazati gi khanba amadi mama mapa bu luna tawba miyoi oigen haki ngasigi farmers training program aduda Victoria Laisram chairman UCM lamsang unit thangjam ibohol social workers amasum nongmaitem apabi senior citizen amadi S Kennedy district agriculture officer Imphal West na president guest of honor sing oina saryaki loinana resource person oina KS Nimaisan EO amadi TS Tuamba AO na wangangki training program adu saruk yakiba laumi sing Manipur Leingak na lepa mamal urea har rabi crop ki maru marang sing amadi lau hida kapna ba spray from sing laumi sing da fongan kianisu paus na fongdorakli atoba pawmana maitai mitai schedule trap list sahanana ba STDCM na wakat mi pampangthokre lamdam asigi gelhau mi prup ama oiriba maitai mitai bu inan constitution gi makada schedule trap list sahanana ba gi khongjangi saro ama oina schedule trap demand committee Manipur STDCM na wakat mi pampam duna Manipur Leingak taksin kre
Kaisampat Junction da leiba ima yumjau lairembi sanglena satakhiba mifam aduda Manipur gi CSO sing kayagi lusingbusing mahairoi lupsing gi lusingbusing amadi nupi lup kayagi mihut singna saruk yaki wakar mifam aduga mari lainana Scheduled Tribe Demand Committee Manipur gi General Secretary K Bogendra Jinhai wakar mifam si tha asigi kunga mari da laukthokkhibagi matungina ASTDCM gi Executive Committee na sinduna sathabani Leingak AST gi demand si khangsinadana namsinduna thambagi thawang si tawbigano miyam gi ihul si khangna Leingak na paikhat phamthokko thabak paikhat piu kariguma Leingak na makhata na tasinadana leiragadi thoningdaba thawdok thorakpa yai democratic oiba mawngda changchiliba khongjang asi Leingak na lumna lobiduna state Leingak na paikhat piyaba thabak sing paikhat piu haina sumang na makhata ki